ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯆꯪꯕꯤꯔꯛꯏꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯗꯤ ꯑꯅꯧꯕ ꯃꯊꯦꯜ ꯑꯃ ꯄꯨꯔ ꯂꯥꯛꯑꯦ ꯃꯌꯥꯝ꯫ ꯆꯝꯊꯣꯡꯅꯦ ꯀꯩꯅꯣ, ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯅꯦ, ꯀꯥꯡꯍꯧ ꯑꯃꯅꯦ, ꯑꯗꯒꯤ ꯊꯥꯡꯖꯤꯡ ꯃꯦꯠꯄ ꯑꯃꯅꯦ, ꯕꯣꯔꯥ ꯈꯔꯒ꯫ ꯑꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝ꯫ ꯑꯆꯝꯕ ꯈꯔ ꯆꯥꯖꯦꯕ꯫ ꯈꯨꯠꯁꯦ ꯍꯥꯝꯃꯒ ꯂꯩꯔꯕꯅꯤꯅ꯫ ꯏꯟꯁꯥꯡꯁꯦ ꯃꯊꯦꯜꯗꯤ ꯑꯃꯈꯛꯇꯅꯦ, ꯑꯩꯅ ꯀꯩꯅꯣ ꯑꯅꯤ ꯊꯣꯛꯅ ꯍꯥꯞꯄꯦ ꯇꯦꯡꯀꯣꯠꯁꯦ꯫ ꯁꯤꯒꯤ ꯈꯔ ꯐꯥꯛꯇꯣꯛꯄꯁꯤꯅ ꯍꯩꯕ ꯅꯨꯡꯉꯥꯏꯌꯦꯕ, ꯑꯗꯨꯒꯤ ꯇꯧꯕꯅꯦ꯫ ꯆꯥꯛꯁꯦ ꯌꯥꯝ ꯊꯦꯡꯉꯦ ꯃꯌꯥꯝ, ꯑꯩ ꯃꯤ ꯂꯥꯡꯗꯕ ꯇꯥꯏꯃꯤꯡ ꯉꯥꯏꯕꯗ ꯋꯥꯔꯕꯅꯤ꯫ ꯄꯨꯡ 1:30 ꯇꯥꯗꯣꯔꯦ꯫ ꯍꯥꯎꯋꯦ꯫ ꯍꯥꯎꯋꯦ. ꯀꯥꯡꯍꯧꯁꯨ ꯍꯥꯎꯋꯦ꯫ ꯃꯣꯔꯣꯛꯁꯤ ꯁꯥꯔꯁꯨ ꯊꯥꯡꯖꯤꯡꯁꯤ ꯃꯔꯨꯁꯤ ꯁꯥꯏꯖꯟꯕ ꯌꯥꯝ ꯍꯥꯎꯋꯦ꯫
ꯊꯥꯡꯖꯤꯡ ꯃꯔꯨꯁꯤ ꯌꯥꯝ ꯂꯤꯗꯕꯒꯤ ꯑꯃ ꯁꯥꯏꯖꯟꯕꯗ ꯍꯥꯎꯋꯦ Yep. Hả?
ꯅꯨꯡꯁꯤ ꯀꯟꯅ ꯁꯥꯟꯅꯩ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯔꯦ ꯃꯊꯦꯜꯁꯤꯡꯁꯦ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯑꯗꯣ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯑꯃꯃꯝꯇꯪ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯦꯞꯇꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ